Pausedi yumpam Oiba Oiba Pau Khara update Tawjere Keithel Fambi Eema Manga Pung Kunmari Manungda Thdorktrbdi Khongjang chngsillagani Numit Bangali Pawgi Manungda Keithel Pamalu Aidana government Thamki Wapam Thdorktrbdi Khoshaunarba Eema Singna Potpam Pamnana Bokonarapada Police Tahnjaba MPI Elgi Thopu Manga Sijakhre Ngasi City Police Phajin Khapa Mayang Lang Pijoi Jon Bi Eema Loop MPI Elgi General Secretary Yauna Loop Pasiki Thopu Manga Asi Pung Kunmari Pawgi Manungda Thdorktaba Tarabadi akan Khongjang chngsillagani Aina Loop Pasiki Wangagloi Santina Phongdorakli Tanggal amasung pauna Keithel da hangleba dukan gumna Keithel asigi Eema singsu tangkak naina social distancing angna potpam Fambi hanbiu haina Loop Pasina government takna duna lakhe Numit Bangali Pawgi Manungda potpam Paman Nanaba government gi kanglon semjaba Chatnaba yaba kanglon semdur ngasi gi numit asidagi Keithel phamlagani haina Loop Pasiki General Secretary Oiba Haiman Hamed he khudang da phongdokhiba laikhre Ngasi khoramba Keithel da pawmi sing unabada santina haiki Chatna kanglon semduna potpam phamba yanana bagi mohorta mifami pun chathrakpa asi laibak thibane Lockdown asina maram oiraga potpam phamduna imung manung puriba singda chawna khudong chadaba mayokna le Lockdown gi ating bagra komthoroktuna pauna amasung thangkal Keithel gi dukan sing hangba yahliba asigumna khorambal Keithel gi potpam sing hangdokpiu haibada government na khangsin nadana leiba asi laibak thibane magna makhata na hai police na phajin khraba Eema manga Thdorktaba tarabadi mayang lang pijoi jolibi Eema khudingmak phabina na ba Khongjang chaksin na ba sem sare atopa yamna nungaitaba pau amadana Delhi da Covid-19 positive oiba journalist ama hospital gi building mthktagi Chongthaduna Sijakhre Delhi da Covid-19 gi positive oiduna national capital city asida based over all India Institute of Medical Sciences AIIMS gi hospital da laying la journalist ama ngasi hospital asigi mari suba floor gi building mthktagi Chongthaduna Sijakhre haina agency gi pauna phongdorakle Masagi sahi contractor khakta ngairiba journalist asi Northeast Delhi gi Bhajanpur dagine Delhi da nungtigi phongba Hindi gi pausi amuda pawmi oina matam kuina thabak torklaba miyoi asi Covid-19 gi test over the positive oire khangbadagi AIIMS gi trauma center da layik laba misak amani haina agency gi paw aduna nahuna na ningsinglakle ngasi nungthil pung ani gi adwai da hakchang gi pipam hena soksilakpadagi hospital asi gi ICU da Pusinduna makatana laying na bathorang tawringai da laying liba doctor na mapal thoki bagi tanja yenglaka hospital gi building adudagi chongtharaga sijakhibani haire South West Delhi Puba Deputy Commissioner of Police Devender Arsia gi matung ina journalist asi hokiba jun kunmari da positive oire khangbadagi hospital asigi trauma center da leiba Covid-19 ward ta admit tawduna laying lakpani hospital asigi ahanba floor da admit tawduna laying lakpada phagalakpa ngamdabadagi mari suba floor gi high dependent gi unit ta amok hongkalakpani journalist masamang handak ta brain tumor gi laina maram oirga brain surgery phawa tawkhraba misakni haire masaya na sokchilapadi gi khang mangamdaba amade wakhal laina na nabaga mapa chana na doctor hektang chathoki bi tanja yenglaga wangkhraba dalan mathaktagi chongthagibani haiduna police ta suicide ki case malokut khre haire Marakasida Assam police person chani kun Covid-19 test over the positive oire sampan kuthagani thoina quarantine gi thabak chathari State atai gi police kumna Assam gi police personnel singchu frontline warrior oina thabak tawringai gi charakta Covid-19 gi test over the person chani kun di positive oire haina khangki bagal loinana hojik state police person kun sampan kuthagani thoina quarantine gi thabak chathari haina state ki director general of police Bhaskar Jyoti Mahantana phongdokhre State ki tongan ba COVID care center sing da quarantine tawduna lakhiba positive oiba police personnel sani kun gi manungda nifuwa pandi mangchungna na negative amu oirakduna mayum da discharge tawkhre aduga samagum dramathoi amana layeng bagi thabak chathari haina DGP na media kangbu da pawdam ki haina agency ki pawna phongdorakle DGP masama ki security ring da attached tawba police person mari khaksu positive oiraba matungda makhatana swab test amuk tawbadagi Negative oire haina DGP na phongdokhibaga loinana police person punamak masa masana section thorang lokachanaba apel su tawkhe nakalamada March kun manga dagi state na Covid-19 gi yengdona thamliba lockdown gi kanglon thugaiba miyoi lising mari chatrek humraga tarit phagat pa ngamkhre violator sing na purakba gari lising kunthra manga gi matakta phagat khre March kun manga dagi chathrakpa drive asida tongan ba case lising hom chatre sukna manga lokhatpaga loinana fine oina lupa crore mari lakh yangkhai tarit khongat khre face mark Uptaba miyoi singdagi lupa lakh humra humdoi lising kun gamari fine oina khongkat pa ngamkhe stage asigi oina miyoi lising tramate chatret kuthraga taruk positive oibada lising tare samri kun from the recover tawkhre aduga tramari na sikre haina DGP mahantana phongdokhe aroibada content sing asigi baroiba paw khara asiba paw damjariba Manipur Local News YouTube channel amadi Facebook page asidagi yengbiriba punamuk pathagat jari loinana channel asina adomda kanarbade
subscribe like and share ตัวประกอบวิกุณปุณณมกปูอมุกหันนาทักจรี